mayambu taramna okjari marup aikoina yamna nungaina leiba haibasi miyoiba khudingmangna loina pamba ngaktani nungaina leinabagidamagta paisa changi amadi imung manung nungsinana leiba yamna maru oi yamna nungaiba imung ama oinabagidamagta imung aduda leiba miyoi khudingma gyan taminaba maru oi aina mamangdasu video kaya semjakhrabani angangsingbu amadi imung manung kamaina nungsinana dagi gyan tana laigani haibagi maramda video kaya ama semjakhre yengdriba oiragadi soidana adomsu yengbiyo amadi paisa kamaina tungchangani haibana chingba kaya ama friend aikoina di khallebako paisa se yamna talagadi yamna lairagadi nungaiba haina oigani haina madu khaktana su yadebako paisa phanna talagasu paisa tungchinba haitaba paisa tungsanba haitragadi nungaiba haibadu oiroi mayamna yamna pamnariba Sony TV da lakpa konbanega Crorepati haiba program aduda matam amada nupa amana lupa crore 5 si phanglabani phangnabagidamagtu mahangna matam punamak thadaduna kanna honaduna paisa adu phangba ngamlamni adubo paisa adu phanglaba matungda mahangna sijanabam khangdadana ko adum chaningba chathok lainingba leithok mafam marang khangdana loishallaga mahaki hanagi punsi habadi yamna wana lairakpagi haurakpagi punsi duda amu hana hanjanki bako masida uliba photo sida yauriba nupa asini adagi asigumba mi se thoktaba nateba layeba kaya amako aduna aikoisu paisa se phana yamna tanba taragasu paisa do karamaina sijanani kamaina thamgani haibase ko masi haiba yamna maru oi amadi aikoida masi kanana su takpirakte tambirakte paisa se kamaina sijanani amadi kamaina tangani kamaina saving tawgani haibase ko yamna maru oigraba thabakse adomna karigumba khangdaba laiba taragasu akhangba misingda ko hangbada ikaibiganu hangbiyu aduga aikoigi miyoibagi haunabi yamna kanaba thabak oiradi ko hangdragadi sungai hairu oiba aduga hangdabida haigaduriba wasina ko aikoina thawoinasu taning oiba hangdabida haiba wa oirakadi maram aduna adomna karigumba tasengna khangningba oiba taragadi ansar pibirakpa ngamba miyoisingda hangbiyu aduga adomna takningba taragasu adomna takaduribadu adomda kanagumba mi amana tasengna khangninglaga hanglakpa matamda takpiyu aduga aina ngasi hajaribase adombu yamna khangamoi hairamoi haina hajaba nate aina khara khangjaba live da experience oirakpa thengnarakpa adumbadudagi para oina tamjaraga aina adomda khatang adomgisu idea oigani kanagani khangaga aina ngasi wafam ase thamjabani marum ngasigi video sigi maru oiba topic di aikoi paisa se kamaina tungchingani haibudugi matangdani ko paisa kamaina manghalloidoge haibase yamna maru oiba wafam ni mase akhangba kaya amadi lebiramgani adu khangdaba singi khallaga aina video si semjaribani aduga aikoi manipur da lairiba miyo ayamana middle family da laibani hena haijage amna lairaba chaningai thangningai leitre haiba makti lainade adum sudana nomdana loina tawnariba ngaktani adubo hairiba oiriba stage sidagi khara hena khitangdasu khitang nungai khalakpa ko haibadu oinabagidamagta adumna honabigi haiba taragadi chaba thakpa aduga harau kumaida paisa manghandaba chakcha haijanabada paisa manghandaba asigumasi yamna maru oi amadi yam maru oina haijaninglabadi aikoi manipurda paktak nangna kwase yamna chaeba ko aina kwa chaba haibasida kwa chaba mising yaubiragasu warobiganu kwa chaba sida aikoina paisa se yamna kayamu yamna changhalli thajadana ko paisa se yamna changhanba haitare ko nungtigi nongmada kwa se imung amada mi ahum marina di dum chaeba ko haibadi kwa amada lupa tara piba taragadi imungduda yamdrabada mi ahum di kwa chaeba adu taragadi paraga yengbiyo ko kaya oige haibado adu masigi wafamsi su aina thamjari aduga mo aikoi uso mela aduga chakcha haijanaba luhong khongdongba sigumbasida marami chadana paisa changhanba ko haidi paisa je kanagumba miyoi amagi koi popang je pang dore ko baton laabani na popang di pidoi ba ada adugi mathakta aikoina paisa thaba haiba malai paisa thaba ko paisa thagadabani thabiganu habanate adu thaba matamda henjanna thadokdaba ko areiba singna thaba taragasu leitaba mi amamdi ko masana ngambiba changduda thabiyu paisa thanabagi damakta mingondagi paisa pusandaba ko dagi chakcha haijanabagi damakta paisa pusandaba haibadi
ꯃꯔꯝ ꯏꯆꯥ ꯆꯥꯗꯕꯤꯗ ꯄꯩꯁꯥꯁꯦ ꯄꯨꯁꯟꯗꯕꯅ ꯐꯩꯌꯦꯕꯀꯣ ꯍꯦꯛ ꯄꯨꯁꯜꯂꯨꯕꯗ ꯑꯃꯨꯛꯄꯨ ꯄꯨꯊꯈ꯭ꯔꯕꯗꯤ ꯐꯨꯀꯠꯄ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯒ ꯃꯔꯨꯞ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯀ꯭ꯋꯥꯁꯦ ꯑꯁꯤꯁꯤꯗ ꯄꯩꯁꯥꯁꯦ ꯀꯌꯥꯝ ꯆꯪꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯄꯥꯔꯒ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯒ ꯇꯨꯡꯁꯤꯟꯕꯗ ꯄꯩꯁꯥꯁꯦ ꯀꯌꯥꯝ ꯐꯪꯗꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯏꯃꯨꯡ ꯑꯃꯗ ꯃꯤ ꯑꯅꯤꯅ ꯀ꯭ꯋꯥ ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯦꯕꯀꯣ ꯑꯗꯨꯝ ꯆꯥꯅꯩꯌꯦꯕ ꯑꯗꯣ ꯃꯤ ꯑꯅꯤꯅ ꯆꯥꯕꯁꯦ ꯂꯨꯄꯥ 10 ꯄꯤꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯆꯥꯕꯅ ꯄꯥꯁꯦꯕꯀꯣ ꯑꯗꯨꯗꯤ ꯑꯅꯤꯔꯛ ꯑꯣꯏꯇꯥꯔꯗꯤ ꯀ꯭ꯋꯥ 4 ꯇꯥꯔꯦꯕ ꯀ꯭ꯋꯥ 4ꯗꯨꯗꯤ ꯂꯨꯄꯥ 10 ꯄꯤꯔꯗꯤ ꯂꯨꯄꯥ 90 ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯂꯨꯄꯥ 90ꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ 30ꯅꯤ ꯊꯥ ꯑꯃꯗ ꯄꯥ ꯇꯥꯔꯒꯗꯤ ꯂꯨꯄꯥ 1,100 ꯇꯥꯔꯦꯗꯅ ꯑꯗꯣ ꯂꯨꯄꯥ 1,100 ꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏ ꯂꯨꯄꯥ 1,000 ꯈꯛꯇꯪ ꯑꯅ ꯄꯥꯁꯦꯕꯀꯣ ꯂꯨꯄꯥ 1,000 ꯈꯛꯇꯪꯁꯦ ꯑꯩꯈꯣꯏ SBIꯒꯤ ꯀꯣꯟꯇ꯭ꯔꯥ ꯗꯥꯏꯔꯦꯛ ꯄ꯭ꯂꯥꯟ ꯒ꯭ꯔꯣꯠ ꯍꯥꯏꯕꯁꯤꯗꯅꯦ ꯏꯟꯚꯦꯁ ꯇꯧꯔꯒ ꯌꯦꯡꯁꯦꯕꯀꯣ ꯄꯩꯁꯥꯁꯤ ꯏꯟꯚꯦꯁ ꯇꯧꯒꯗꯧꯔꯤꯕꯁꯤ SIPꯗꯅꯤ ꯑꯗꯣ SIPꯁꯦ ꯑꯗꯣꯝꯅ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯆꯈꯤꯕ SIPꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯂꯒ ꯚꯥꯞ ꯇꯥꯕꯤꯌꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯗꯧꯔꯤꯕꯁꯦ ꯂꯨꯄꯥ 1,000ꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯇꯨꯡꯁꯟꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯣ ꯇꯨꯡꯁꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯍꯤꯁꯦ 3 ꯐꯥꯎꯗ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯌꯦꯡꯁꯦꯕꯀꯣ ꯆꯍꯤ 3ꯁꯦ ꯑꯩꯈꯣꯏꯅ ꯇꯨꯡꯁꯟꯕꯗ ꯂꯨꯄꯥ 53,ꯁꯦ ꯏꯟꯚꯦꯁ ꯑꯦꯃꯥꯎꯟ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯁꯤꯅ ꯂꯨꯄꯥ 98,912ꯁꯦ ꯑꯣꯏꯔꯦꯕꯀꯣ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯗ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯟꯅꯔꯦꯕ ꯑꯗꯨꯒ ꯆꯍꯤ 5ꯗ ꯑꯃꯨꯛ ꯇꯧꯕꯗꯅ ꯆꯍꯤ 5 ꯁꯨꯔꯛꯄꯗꯅ ꯂꯨꯄꯥ 60,000 ꯑꯣꯏꯔꯦ ꯏꯟꯚꯦꯁ ꯑꯦꯃꯥꯎꯟꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯇꯔꯟꯁꯤꯅꯀꯣ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯅ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯁꯦ ꯂꯨꯄꯥ 1,18,13 ꯂꯨꯄꯥ 9,924ꯁꯦ ꯑꯣꯏꯔꯦꯕꯀꯣ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯏ ꯀ꯭ꯋꯥꯁꯨ ꯆꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯡꯂꯩ ꯂꯩꯇꯕꯤꯗ ꯀ꯭ꯋꯥꯁꯦ ꯆꯥꯊꯣꯛꯑꯒ ꯄꯩꯁꯥ ꯁꯨꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇꯗꯤꯀꯣ ꯄꯩꯁꯥꯁꯦ ꯇꯨꯡꯁꯜꯍꯧꯕꯅ ꯐꯩ ꯍꯥꯏꯕꯅꯤꯗꯀꯣ ꯀ꯭ꯋꯥ ꯆꯥꯔꯒ ꯏꯁꯥꯁꯨ ꯁꯣꯛꯆꯤꯜꯂꯛꯄ ꯃꯥꯡꯁꯤꯜꯂꯛꯄ ꯑꯅꯥ ꯑꯌꯦꯛ ꯀꯌా ꯑꯃ ꯌꯥꯎꯅꯔꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯁꯦ ꯃꯁꯦ ꯑꯗꯣꯝꯅ ꯆꯍꯤ 5ꯁꯦ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯄ ꯃꯇꯝꯗꯁꯨꯅꯦ ꯇꯦꯛꯁꯁꯨ ꯀꯩꯝꯇ ꯀꯛꯑꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯊꯝꯂꯤꯕ ꯄꯩꯁꯥꯁꯦ ꯔꯤꯇꯔꯟ ꯀꯣ ꯃꯣꯏꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯏꯟꯇꯔꯦꯁ ꯑꯦꯃꯥꯎꯟꯁꯤ ꯁꯦꯟꯗꯣꯏꯁꯤ 1,25,000 ꯌꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨ ꯌꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤꯁꯦ ꯄꯨꯔꯥ ꯇꯦꯛꯁꯁꯦ ꯐ꯭ꯔꯤꯗꯅꯤ ꯃꯣꯏꯅ ꯄꯤꯔꯛꯀꯗꯣꯏꯁꯦꯀꯣ ꯀꯩꯁꯨꯝꯇ ꯀꯛꯑꯔꯣꯏꯕꯀꯣ ꯃꯁꯤꯅꯤ ꯐ꯭ꯔꯦꯟ ꯑꯩꯅ ꯑꯗꯣꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯍꯣꯏ ꯆꯥꯒꯗꯕꯅꯤ ꯊꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯂꯩꯔꯒ ꯆꯥꯊꯣꯛꯈꯤꯕ ꯊꯛꯇꯣꯛꯈꯤꯕ ꯑꯣꯏꯔꯒꯗꯤꯀꯣ ꯃꯅꯤꯡ ꯇꯥꯅ ꯂꯩꯍꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯅꯤꯡ ꯇꯥꯅ ꯂꯩꯍꯧꯔꯣꯏꯗꯕ ꯇꯨꯡ ꯀꯣꯏꯅ ꯋꯥꯔꯛꯀꯗꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯆꯥꯕ ꯊꯛꯄ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯂꯥꯡꯊꯣꯛꯄꯗ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯐꯥꯕꯤꯕꯀꯣ ꯆꯦꯛꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯝꯖꯔꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯈꯤꯇꯪ ꯐꯩ ꯀꯥꯟꯅꯩ ꯈꯟꯕꯤꯔꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯣꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯁ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯨ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ